Image Paodam miyeng tabiribasingbu Surbalana khurumjari ngasigi maroiba pau pijari Swat Survexon 2020 gi fal lauthokre Kaching Municipal Council na Best City in Citizens Feedback takre Kunmapan suba Manipuri lol numit palan thoram pangthoknakre Loinana Host Trading Committee haina khangnariba party BJP dagi miyamna section si haina MPCC gi President MOK na haikre Paumucha khaina pijari Swat Survexon 2020 gi result ngase lauthokre Madhya Pradesh ki city Indore na ahan batare award ase Indore na thangna na chahi mari phanglakli award yenthokpagi thoramda Union Urban Development Minister Hardip Singh Puri na award sing kusinna ki hairi Ganga Turel gi torbanda taba city singi maraktana Varanasi na ahan ba award phangki City chamadagi hena leiba state singi maraktana Chhattisgarh na aduga city chamadagi taba state singi manungdana Jharkhand na ahanba award phangki Jalandhar Cantonment Board na board singi manungdagi ahanba award phangki missing lakh nifudagi hena leiba city gi oina Gujarat ki Ahmedabad na ahanba takre thoromaduda wangangbada Minister Puri na haikibada Swat Survexon 2020 da city singdagi anoba fajakraba thabakaya ugi chahi asida miyoi crore amaga lakh 34 na city lising mari chani nifunithoi Cantonment Board humpunithoi aduga Ganga Turel gi torbanda taba city Mariputarani survey tawbada saruk yaki ngasi pangthokiba Swat Mahotsab ki thoramda award chama kunmapan jenthoki Swat Survexon 2020 asigi survey numit kunipani da loiki miyoi crore ama lakh humputarana swasta app ta witness register tawki Swat Survexon asi English ani taramari da hawdokibani Swat Survexon Awards 2020 ngasi video conference ki khuthangda lauthokhiba dada Kaching Municipal Council ki Chairperson Naurem Sanjit Kumar Vice Chairperson ki SS Jaljit Kaching Municipal Council ki Executive Officer Tunglut Kaiminthang AO N Ramchandrana Kaching Municipal Council ki mihut sing oina saruk yaki lauthokhiba award aduda Northeast Zone ge khwaidagi luba nanba city Assam ge Jorhat na takre Nagaland ge Makuk Chungna Mikok lising kunmanga dagi lising yangkai fawbagi manungda leiba khwaidagi luba nanba Northeast Zone ge oina mako oikre aduga Kaching Municipal Council na Best City in Citizens Feedback takre Mikok lising kunmanga gi makhada leiba Northeast Zone ge khwaidagi luba nanba city na Jiribam na takre 1992 da Parliament bill pass tawduna Indian Constitution gi 8th schedule da Manipuri law chankhibada August 20 numit ase Tripura da so kunmapan suba Manipuri law gi numit pangthokre Agartala gi mitai lekai Chandrapur dapta da Thaugan lupna silangduna pangthokiba law gi numit asida chief guest oikiba Agartala Municipal Corporation gi Mayor Dr. R.K. Prafulajit Singhana maira chukhatuna hawdoki Thoramada guest of honor oina ICFAI University gi Oza Professor N Khoibi Sarukyaki loinana Tripura government ki Kokborok and other minorities language cell gi Manipuri Vibhag ki in charge TS Nilakumar Singha amasung Puchiba Welfare Society gi Secretary S Deepak Kumar special guest oina Sarukyaki lol gi damak achoba thodang lawkiba laiwaikraba ahal singi mafamda Sadanjali kat ki lup asigi Secretary Henarani Singhana welcome address piki amasung Luki President Rajibna keynote address piki thorongki ahobada Tripura Central University gi Vice Chancellor Dr. Ganga Prasad Masiana Bibirakpa Yafapaujasu Pathoki Aroibada Isai Jagoi gi thorom sing pangthoki Awang Tripura District Makhada Leiba Maitai Khunjau Jalabasa Dasu Naharol Singna Silangduna kumapan subat lolgi numit pangthoki thoram adu kabi ahaibam Ravindra Kumarna chingba saruyaki lolgi numit ka mari lainana saireng saidinaba thoram su pangthoki
नालगोरियादसु थौरम असि चिंगलेमना पांगथोकी हाइरि Indian Constitution da Manipuri Law Bunipan Suba Sedul da Chan Kiba Numit Putning Singduna Kumapan Suba Manipuri Law Numit Makal Matel Gitarum Galoina na Manipuri Literary and Cultural Forum Tripura na Sinduna Agartala ge Nalgariada Pangtokre Sangnaraba Kabi and Profula Bize Singhana Atuba Mitung Oiduna Hudokiba Manipuri Law Numit ki Thormaduda Forum gi Vice President Thonga Tabam Gaura Kishore Sharman Thormapu Oibaga Loinana Kunaisigi Saknairaba N Dhirendrana Akanaba Mithung Oina Saruyaki Thoramduda Manipuri Literary and Cultural Forum Tripuragi Secretary Khoisna Mangalna Indian Constitution Masakhanglaba Sahitya Academy na Saktaklaba Manipuri Lol Asibu Manipur Masing Yamna Kundariba Assam Amadi Tripura Gamena Mirai Biduna Masakhangbitre Haina Nungaitam Fongdorabi Writers Association Kakching na Susenduna Association Asigi Chahi Kudingi Leptana Pangthokpa Umfunithoi Shuba Study Circle Thauram gi Saru ama oina ngasi Maitei gi Numit Palan Thauram ngasi Kakching Ningthau Laikai da Association Asigi President Naurem Ibotombi Singha gi yumda pangthokre Writers Association Kakching gi President Naurem Ibotombina Mayai Tangbal Lauduna Pangthokhiba Thauram gi ahobuda handakta laikhidraba Moirangthem Ningthemjau Vedanta Pandit ki photo da Laishu Katuna Ekaikunaba Utki Thauramgi Makha Tarakpada Laikhidraba Moirangthem Ningthemjau gi Punsi Amasung Thabaki Maramda Sri Naurem Amuyaimana Warol Piki Ngasigi Mapung Oiba Thauram Maitelolgi Numitki Matangdana Sri Pukrambam Nimaina Warol Piki Bharat ki 8th schedule da Chankhiba Chahi Kumapan Sukraba Ekhoigi Manipuri Lol Asiga Loina Riba Maitei Mayek Asi Bharat Laingak Amadi Manipur Laingak Anina Indian currency da Yauhan Binaba Amadi Lol Asibu Classical Language ki Thakta Pukhanaba Patriotic Writers Forum gi Maikaidagi Laingak da Taksilakli Wafam Asi Ngasi Patriotic Writers Forum PAWF Manipur Guwahati Assam Amadi Tripurana Puna Sillaga online ge Kuthangda Pangthokiba Kumapan Suba Manipuri Lol gi Numit Thauram gi Nunggi Oiba Warol Piraduna PAWF Manipur gi Secretary Rakesh Nauremna Phongdokibani Rakesh Nauremna Makhatana Phongdokibada Chahi Lising Kayagi Puwari Lejaraba Ekhogi Lol Mayek Ngakpa Haibasi Hauziki Mirol Segi Laufam Thokpa Thaudangni Manipuri Khunai Tungi Mirol Gidamak Khalaga Ekhogi Lol Asibu Classical Language ki Thakta Pukhatnaba Hauziki Mirol Amadi Paleba Lengak Asina Thambi Hoba Taragadi Tungi Mirol na Lol Asigidama Amuka Hena Chawthokjaba Mikup Adu Phangani Haiki President ki Warol Thamladuna PAWF Manipur gi President Ya School Khwairakpamna Phongdokhibada Hadak Chahi gi oina COVID-19 gi lockdown asina maram oiraga Manipur Live YouTube ka kosamnaraga online da oina pangthokchare lol gi numit asida Chahi khudingi piduna lakliba Pacha Mitai Literary Award R Khating Tangkhul Literary Award amadi Dr. Saros Nalini Arambam Perat Literary Award 2020 Handak Chahi gi oinadi lengakna lockdown komthorakpagi afaba tanja ama yengjaraga foramna aiba aibi ahumda kosanaragani haiki ngasigi thoramadu tongan tongan ba aiba aibi taramanga na aikhoigi irol iyek haiba wakhalonda yumpham oiba sairengseng pathokduna pangthoki Manipur ki Health Department ki Additional Director Dr. Khoirom Sasikumar Mangangna Thorakpa Cherol amagi matung ina haukiba pungkun mari asida Manipur ki oina apunba miyoi nipumapan COVID-19 positive oiba thengnakre positive oikrabasing asi general population dagi miyoi nipuni aduga Central Armed Police Force CAPF dagi mapani makoi BRDL RIMS da ani Jenims da nipan Jenims ki RAT da ama Bishnupur ki RAT da ani Ukrul da ama Imphal West ki RAT da nipan Thawal ki RAT da ahum Bhavina Diagnostics da kunmarini CAPF ki mapan yaudana general population dagi miyoi nipu adudi Imphal West dagi taramapan Imphal East dagi taruk Bishnupur dagi mari Chandel dagi ama Ukrul dagi ani Senapati dagi ama Thawal dagi taretni general population ki miyoi nipu mak travel history laitaba local ngaktani Makoi COVID care facility singda thambaga loinana laukafan thokpa cheksin thaurang sing laukhatle amadi makoi ga contact lairamba sing thigat pagi thabak chathaki ngasigi oina
कोविड नमरम ओइरगा मियोय अमता सिबगी पाव लेते स्टेट असिगे ओइना सिखिबगी मसिंग 19 नाकल अमरोमदा हौखिबा पुंग कुनमरी असिदा अपुनबा मियोय 138 कोविड 19 टेस्ट नहोंगना तौबदा नेगेटिव ओइबदगी डिस्चार्ज तौख्रे मखोइसिंग अदु CAPF तगी हुंपुतरा CCC यूनाको दगी 93 नि हाइना जेरोसिना फोंदोरकपगा लोइनना मणिपुरदा कोविड 19 कंफर्म केस 3,995 सुख्रे रिकवर तौखिबगी मसिंगना 3,000 सुपना 2 एक्टिव केसना 1,995 सुपना 5 नि स्टेट असिगी रिकवरी रेट चादा 9.85 यौरे हाइरि कोविड 19 लाइचत संदोरकपा असिदा कक्चिंग डिस्ट्रिक्ट की ओइना ngasi नुंगतिल पुंग अनि फावदा लाइकिबा क्वारंटाइन सेंटर समरी रिपोर्ट की मतुंग इना डिस्ट्रिक्ट असिदा हौजे हौजे कोविड 19 पॉजिटिव ओइकिबगी मसिंग चानी सुपना अहुमदा लाइरि मसिगी मनुंगदा मियोय चामा कुंतरेति नाबा फक्रे मियोय हुंपुतरा तरुकना एक्टिव केस ओइना लाइरि अदुगा डिस्ट्रिक्ट असिगी कंटेनमेंट जोना अमनी नाकलमरोमदा डिस्ट्रिक्ट असिदा हांगबा क्वारंटाइन सेंटर सिंगदा अपुनबा इनमेट 2,900 यांखै निपान लैरबदा इनमेट 2,993 क्वारंटाइन मतम लोइदुना डिस्चार्ज तौख्रे इनमेट 18 हौजिक क्वारंटाइन तौदुना लैरि कक्जिंग डिस्ट्रिक्ट की ओइना अपुनबा मियोय 3,998 की सैंपल लौदुना कोविड 19 की टेस्ट तौबदा मियोय 3,993 की टेस्ट रिजल्ट लाक्ली 69 गिना पेंडिंग द लैरि अदुगा एक्टिव केस ता लैरिबा मियोय 63 की मनुंगदा मियोय कुंदी कोविड केयर सेंटर कक्जिंग दा लायेंगली 17 लमसांग एसीगी MLA ओइबगी मथक्ता स्टेट प्लानिंग बोर्ड की डिप्यूटी चेयरमैन अमदी मणिपुर हैंडलूम डेवलपमेंट कॉर्पोरेशन के चेयरमैन सरोखाइबम राजेन सिंहाना लमसांग नगर पंचायत न कोनबा मफम कयादा कोविड 19 लाइना लाइचतगी ngakthoknaba हैंड सैनिटाइजर अमदी फेस मास्क कया यंथोखरे हैंड सैनिटाइजर अमदी फेस मास्क यंथोकपगी थोरम अदुदा हाना लमसांग नगर पंचायत की चेयरपर्सन ओइरंबा यावना काउंसिलर अमदी मेंबर कयासु सरुक याकी थवाल डिस्ट्रिक्ट की वांगखेम एसी की मनुंगदा लैरिबा वाईसी क्लब हाइना खंगनरिबा वामोन लेकाई यूथ क्लब यारिपोक BYCY ना क्लब असिना कोलिबा लेकाई खक्ता नतना थंगनबा लेकाई क्लब सिंग अमसुंग मणिपुर लेंगाकी लोइसंग सिंग यावना पुना मफम 13 रोमदा कोविड 19 पेंडेमिक का मरी लेनना यंसांग नापी यंथोक्रे वाईसी क्लब BYCY ना क्लब असिना कोलिबा युमथोंग मसिंग सुना तेंगबांग पोलमसिंग असे येलबा मतुंगदा थंगनरिबा लेकाई क्लब सिंगदा अमुक यंथोकपा होकी ngasi क्लब असिना कोइना चतुना तेंगबांग पोलमसिंग सिनारुरबा मफमसिंग अदुदि कम्युनिटी हेल्थ सेंटर यारिपोक फार्मेसी लाइन यारिपोक पुलिस स्टेशन यारिपोक फायर सब स्टेशन यारिपोक CDO टीम 26 असम राइफल्स यारिपोक ऑयल पंप सिफाई लेकाई गाइडेंस क्लब यारिपोक विष्णु नहा यूथ फेडरेशन यारिपोक सोशल एंड इकोनॉमिक डेवलपमेंट ऑर्गेनाइजेशन यारिपोक बाजार यूथ स्टार क्लब यारिपोक बामोन लेकाई अमसुंग केक्रू मथक लेकाई मेरा पाइबी यारिपोकनी ngasi yenthokriba tengbang polamsing asi cycle ACS Saijang village ki khunja singna club asida covid 19 pandemic ka mari lainana khudol tamlambani haina club asigi secretary Sanjoy Hidamna phongdorakli थवाल डिस्ट्रिक्ट के मनुंग चना लेबा उयालदा कोविड 19 मरम ओइदुना यामना हेना अवाबा मायोकनरिबा युमसिंग खंगतुना ngasi उयालगी क्लब मंगागी अपुनबा बॉडी अमा ओइरिबा डेवलपमेंट कमिटी उयालना इमुंग अमदा नोमगी चंगबा पोलमसिंग मतेंग पांखरे अमदी कोविड 19 दगी ngakthoknaba amadi cheksin thawrangi matangdasu miyamda gyan tahankhre ngasigi uyal लाइकोन ममांगदा पांगथोखिबा थोरम अदुदा खंगतलबा उयाल खुंगंगी इमुंगसिंगदा कमिटी की मेंबरसिंगना चेंग थाव थुम अलू तिलहौ अमदी सैनिटाइजर न चिंगबा पोलमसिंग खुसनकी नेशनल सोशल असिस्टेंस प्रोग्राम NSAP की फंड PFMS सिजनदुना बेनिफिशियरी सिंगी अकाउंट डायरेक्ट बेनिफिट ट्रांसफर तौख्रे हाइना ngasi सोशल वेलफेयर मिनिस्टर नेमचाक किबजेना लाउथोख्रे महाकना हाई अपुनबा बेनिफिशियरी 5,38,963 दा मकोई की पेंशन अमाउंट सिंग अदु ट्रांसफर तौखिबनी अमाउंट ट्रांसफर तौख्रबा बेनिफिशियरी सिंग अदुदी इंदिरा गांधी नेशनल ओल्ड एज पेंशन स्कीम IGN OAPS की अपुनबा बेनिफिशियरी 5,550 इंदिरा गांधी नेशनल विडो पेंशन स्कीम IGN WPS की बेनिफिशियरी 5,550 इंदिरा गांधी नेशनल डिसेबिलिटी पेंशन स्कीम IGN DPS की
Chamapan Taramatoi Amadi National Family Benefit Scheme 2020-21 gi beneficiary Chahum Nipumari Dani Haibagalwinana Minister na beneficiary singna Masa Masagi Bank Natraga ATM da Sel Kaitok number chat bada COVID-19 pandemic asidagi ngakthok naba SOP ngakna chatpinabasu appeal tawagli. Manipur Pradesh Congress Committee MPCC ki President Moirangtem Okenron Hai Kre ngarang BJP da changkraba Congress ki MLA taru ki manungda maridi hanana Inglisingani taret ki June amasung July da anirak thokna BJP da changkrabani ngarang khakta inongnongna makoi taru ki manungda manga lengyan fiyanduna okiba angakpa phawi wafam ase ngase nuthal Congress babanda pangthopa pangmisinga unabada Okenron phongdokibani Okenron makha taraduna BJP di kaino amatawada charter flight hekta chatpa asina charter flight host trading company haina khangnare ngarang chief minister na puraga chatkibasing adu Congress ki michen ngaktani leiba ki asuk luraba tanja sida chief minister na karisu tawroi haina green zone lauthok lamlaga red zone olaktuna haujikna mishimina kaya yauksalakli asigum matam asida leiba ki khandana masagi ojaba kharagi damak changkhrabasing laibak thibani Makoi gi kendra sing adu da laihoriba waka sing amadi praja sing na makoi na tawriba sing adu ngakpi bangamloi Congress ki di lakleba by election da miyamna mayek sing na uba phanglagani ngarang BJP gi luchingba Ramadab na Congress di sarkar asibu disqualify tawna ba laibani haibasi yumpham yawdaba wangangni mamuta na khangbo watpadagi ngangbani tungda di khanglaga ngangbiyu host trading committee haina khangnariba party asidagi miyamna chiksinchi haigi BJP party Manipur city charter flight horse trading company in Khangare Congress की एक मैंने थाना दरबा एक सेमेले खरा चार्टर तो दुना उपा लाकुनी थोई सरकार एक चक्कर तक की तरह नाइजीरी ब्रह्मदम की खंडे स्माइल पूरे पे चलेगा नरा नमु इनो न दिल्ली दम चलेगा दिल्ली दम तो बियुपा फियान से कोई तुम इन नले को बसेस नुआई रखबा है वदी पार्टी सिदा हंजिन ना लान उहन में सखी दौरे न कोई मसी से लोग चला को तंजा से लोग जबनी हाई बा तरुक सिदा ऑलरेडी कोई मरी अमदी हानना 2017 की जून ने जुलाई था नि दुदा नि थोकना पांथोकन कोई चंगरे एक सेमेले कांग्रेस ले बतरु को भी खगा मंगा खत फिया बिदगे तोइस मसी सोंगा को हावी COVID-19 laichatna malemda kana landarakpagi lebaki micham miyambu tha mari hena lockdown tawduna chara nongkhangna bakhai hingna ba hotnaringai matam sida Government of India amadi NACN IM gi marakta chathaduna lakliba santi gi wari loishana ba hotnabada Manipur bu sayen ngaye nabagi thabak khumang chawsalak balebaki luraba tanfam sida akang ahisingi mapu oiriba college oja singna lebaki thausil thaurang amatagi mayokta makhal khudimaki media ge khuthangda government ke ayaba yaudana wangang ba amadi iba yaroi haina lengaki Directorate of University amadi Higher Education na August tara Memorandum thokduna athingba thamkiba democracy bu khongoinabani COVID-19 ge wathok political wathok smuggling ge wathok Manipur bu kanglupta yumpham oiduna thugaina ba lokhalakliba panaga ho amadi naga autonomous council lengduna peace santi ge wari loishinba yanaba Manipur ge miyambu machin menbagi saru ama oina school ojasingbu machin menbani haina United People's Front ki cherolamana hairi ngasi Jiribam da leiba ima kaithel da ayogi pung 13 taba matamda jiri ima kaithel chawkhat thorang lup na sinduna lup asegi nifusuba mapok kumon thoram pangthokre thoram aduda sinam kaboklai devi vice president jiri ima kaithel chawkhat thorang lup sagapam Susila Devi president apunba Jiribam Maira Baibi thangjam Jini Devi president Jiribam women of Kanglai Park Anobam Anita Devi secretary Jiri Ima Maira Baibi apunba lup Naurem Nivarani Devi president Women Association for Socio-Economic Development amadi Haubam Thoibi Devi president Women Welfare of Kanglai Park mathang sitna athoiba mithunglen mifam mapu amadi mithunglen sing oina phambam lang da famki Paumarak Thana break malauzari COVID-19 laijarasi lanthengna bada ikoi khuding wakal taminarasi frontline da thabak tawriba singbo cooperation PC lengang na piba chana kanglon sing social distancing mask season naba amadi tangai fadaba natana yumdagi thokta ba haiba sing ngak na chatse
Chana kanglon sing asi ngaktuna local transmission lakhandana ba honasi aikoi punna COVID-19 bu mayong minaduna laichorasi manghan khisi. Paumakhatana pijari. Hauze Ministry of External Affairs Government of India da Joint Secretary oina thabak tawriba Robert Setkintong IFS bu Federal Democratic Republic of Ethiopia da India ki mathangi ambassador oina khalakpada Lamkang Naga Kavir Kunpung LNKK ki president na thadorok pachawal amana thagat pafungdoragli Robert Setkintong Chandel district ki Kaithel Manbi village da laiba Di Samuel Setwar amadi Mistress LB Sangtengi Machanupani asigumba mahaki puming thagat ningai oiraba amasung itihasik oiraba India gi ambassador oina Federal Democratic Republic of Ethiopia da khalakpasida ngamkai laitana thagatpa phungdokli hairi India da COVID-19 laichatagi fakibagi changcha da humputara mari rom jaure punna miyoi lakh kunma thoirom naba phakre haukiba pung kunmari gi manungda miyoi lising yankai mapalom phagi aduga sikhibagi masengsu chada amadasmik mapan soino da hanthare hairi state amasung union territory kuntrana sibagi changsu leibaki changdagi hanthai haiki aduga anoba kesu pung kunmari gi manungda lising humpumapan laki hauzik leibak asida active case ki maseng lakh taruk lising Marifutaruka Jahum Marifutara Mangat Lay Sikibagi Masingna Lising Yankai Humdoi Chanipan Humputaruk Sukre No Mada Miyoi Lag Tara Rom COVID-19 Ge Testowa Ngamle Puna Miyoi Karor Ahom Lag Kuntaruk Lising Humpumatoi Chani Yankai Nitoi Testowagi Tabak Ase Lep Lising Amanga Chamri Marifutara Marida Pangthok Lihari Numit Chama Kunmathoi Chin Gadaba Tokyo Olympics 2021 की टॉस रैली मथंग चाही 2021 की मार्च तांग कुनमंगा दगी चेन बाहौनना बगी आशा तौरी हाइना क्योदो न्यूज जापान की रिपोर्ट अमन हाइरी टॉस रैली असि चलिबा चाही सिगी हौकिबा मार्च थागी कुंतरुक तगी हौनना बा लेपलंबनी अदुबो कोविड-19 पेंडेमिक ना मरम ओइरगा एथोकिबनी लमजेलोइसिंगना जापान की प्रीफेक्चर निफुतरेट फावरगा चेनगनी रैली असिदा नुमित चामा कुनमाथोइनी चंगनी टोक्यो Olympic asi mathang chahi 2021 gi July kulhumdoi dagi August 9 fawba chathanaba matam lepli haina so pausina makhatari aroibada maroiba paw mohna pizari Swat Survection 2020 gi fal lauthokre Kaching Municipal Council na Best City in Citizens Feedback takre kunmapan suba Manipuri lol numit palan thoram pangthoknakre Loinana host trading committee haina khangnariba party BJP dagi miyamna section si haina MPCC gi president M Okena haikre ngasigi damakta di paudam matang sida loijare miyeng tabire basingbo amukanna khunjari